Kurumjari miyam punokpu ngasi imoinu chahong ngahong bina lakpa numitsidakwa mayamsu chahong ngahong na nungai yaifana tawru khudingmakta afabata oiminarasi yaifaminarasi haina yaifamangol pijari khoje ke hawai tra khoibuko ren na thungawne sije ke imoinu ni dugi tawri sije khoi ayamna khoje sije khoi hawo puching atreba ngoli si ke yongcha siga si hawai tra siga khne de khoi hawo ngase de imungda hawjo ma ta tawrse na si hoi tumo tungai na ji hale sing mai sang like get to hor kan ulai ko si like thane ba si puching ge na sa to uram roi dan ni da ching na uram dan na te si jira 더 nga주 땀 품에 그냥 사리니 통는데 그냥 가고 그래 아 ngahei 예 나 통배 거기 다시 시기 또 코드 또会白的人系统这些이거 몸을 좀 사토지 이거 몸을 내리 봐 이거 승사 이거 풀려 타면 풀려 싸면 이렇게 안 돼. 요즘에 아직 라이트 또 허간 뭐도 거의 비지 mấy cái cân xin này 이부터 어디다 왜? 야 거기 파전 되냐고 라면 믿는 나 거기 와 사와야 정비할 거든 그래 허영 타들 기고 그래 em cũng gần rồi. 그냥 거기 사령도 좀 두이고 나세 사령 그러니까 나이도 두이고 구도 하나 실로폰 것도가 아니 그렇게 또 하고 한테다 나이 꼭꼭 가지고 lạc bơm một cục phun nạp chứ đâu đấy em sang đây kẹp đi thật đấy chứ cái gì kẹp à cái gì anh mà khai ra thở gì cái quý hơn nó lên này quả xem hậu rồi đấy asmarum banyak ấy đây em bao gì mà hay gì muốn nuôi gì em cho âu lên nó còn cực thật đấy con 이제 싹싹 타래. 그냥 꾼 거다 편하네. 뭐에 심어 주면 빼고 나오잖아. 뭐에 안 심어 그러죠. 나 왜 그러냐? 그러실래 볼까? 그 당원상 소리 마시 보고에 레디 진짜 그렇게 자기 좀 근데 돈은 그냥 또 이러지. 라게 그거를 뒤로 셈에 일로 셈에 좀 셈에 그래서 셈이 보면
ꯑꯗꯣ ꯉꯥꯍꯩꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯊꯣꯡꯗꯣꯏꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯆꯥꯝꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯀꯣꯛꯁꯨ ꯍꯥꯞꯁꯦꯅ ꯏꯕꯨꯡꯉꯣ ꯃꯀꯣꯛ ꯆꯥꯅꯤꯡꯉꯦꯅ ꯑꯗꯒꯤ ꯃꯥꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯈꯩꯗꯣ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯩ ꯍꯧꯒꯠꯂꯦ ꯈꯥꯡ ꯊꯥꯡꯒꯠꯄ ꯍꯧꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯉꯥꯍꯩꯁꯦ ꯗꯤꯁ ꯏꯁ ꯃꯥꯏ ꯐꯥꯔꯁ ꯇꯥꯏꯝ ꯑꯗꯣ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕꯀꯣ ꯑꯩ ꯑꯃꯨꯛ ꯊꯣꯡꯗ꯭ꯔꯤꯕ ꯉꯥꯍꯩꯗꯤ ꯑꯗꯣ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ ꯑꯗꯣ ꯉꯥ ꯊꯣꯡꯕꯅꯦꯅ ꯊꯥꯗꯕ ꯋꯥꯅꯦꯕꯀꯣ ꯑꯩ ꯇꯦꯖꯄꯇꯥꯒꯁꯦ ꯊꯥꯛꯄ ꯍꯩꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯗ ꯅꯥꯀꯨꯞꯄꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯑꯗꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥ ꯅꯄꯥꯛꯄꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯖꯤꯔꯥ ꯂꯩꯔꯦ ꯑꯗꯨ ꯃꯆꯜ ꯂꯩꯔꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯦ ꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯤꯀꯣ ꯑꯗꯨꯒ ꯍꯤꯡꯁꯦ ꯍꯥꯞꯍꯧꯔꯁꯦ ꯍꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯅꯝ ꯍꯥꯠꯅꯕꯅꯤꯀꯣ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯈꯥꯃꯦꯟ ꯗꯥꯏꯔꯦꯛ ꯑꯁꯪꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯟꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯁꯪꯇꯛ ꯇꯥꯕꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯜꯂꯁꯤꯀꯣ ꯉꯥꯍꯩꯁꯦ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯁꯤ ꯇꯞ ꯇꯞꯅ ꯑꯣꯠꯈꯥꯏꯔꯁꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯟꯅ ꯆꯥꯏꯁꯤꯜꯍꯧꯔꯁꯦ ꯍꯥꯏꯗꯤ ꯃꯔꯛꯇ ꯆꯪꯅꯕꯀꯣ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯀꯩꯃꯨꯛ ꯊꯝꯃꯁꯦ ꯀꯔꯤ ꯐꯗꯤ ꯄꯤꯔꯛꯑꯣ ꯐꯖꯗ꯭ꯔꯦ ꯆꯥꯇꯣꯏꯗꯤ ꯇꯣꯡꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯣ ꯑꯂꯨ ꯈꯔ ꯍꯥꯞꯄꯧꯔꯁꯦ ꯑꯂꯨꯁꯦ ꯉꯥꯍꯩ ꯊꯣꯡꯕꯗ ꯍꯥꯞꯅꯗꯕ ꯃꯤꯁꯨ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯇꯩꯃꯅꯗꯤ ꯃꯥ ꯍꯥꯞꯇꯦ ꯍꯥꯏ ꯑꯗꯣ ꯑꯩꯅꯗꯤ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯉꯁꯥꯏ ꯈꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯦ
ꯃꯤꯔꯆ ꯄꯥꯎꯗꯔ ꯍꯥꯞꯄꯁꯦ ꯑꯗꯣ ꯃꯤꯔꯆ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯕꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯆꯨ ꯐꯖꯕꯁꯦꯀꯣ ꯃꯅꯤꯄꯨꯔꯗꯤ ꯁꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯆꯤꯂꯤ ꯐ꯭ꯂꯦꯛꯁ ꯍꯥꯞꯆꯜꯂꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯃꯆꯨ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯍꯤ ꯍꯥꯞꯄꯗ ꯆꯦꯡꯍꯤꯅ ꯁꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕꯗꯗꯤ ꯆꯦꯡꯍꯤ ꯃꯆꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯃꯌꯥꯝ ꯍꯥꯞꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯃꯥꯏ ꯃꯍꯥꯎꯁꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯇꯕ ꯌꯥꯎꯔꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯁꯨ ꯆꯥꯔ ꯌꯦꯡꯕꯤꯌꯣꯕꯀꯣ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯊꯥꯎ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦꯕꯀꯣ ꯁꯣꯛ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯗ ꯀꯩꯅꯣ ꯃꯔꯣꯏ ꯀꯩꯀꯥ ꯂꯣꯏꯅ ꯁꯣꯛ ꯇꯧꯁꯜꯂꯀꯥꯟꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯩꯖꯤꯟꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯨꯅꯦꯕ ꯁꯤꯁꯦ 머리도디. ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯐꯖꯅꯗꯤ ꯄꯥꯏꯌꯨꯀꯣ. ꯁꯤꯗ ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯂꯣꯏꯔꯦ. ꯀꯟꯅ. ꯋꯥꯎ. ꯅꯨꯡꯉꯥꯏꯇꯕ. ꯃꯌꯥꯝ ꯑꯣꯠꯀꯅꯨꯀꯣ. ꯍꯧꯖꯤꯛ ꯏꯕꯦꯟꯒꯤ ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯦꯕꯀꯣ ꯏꯕꯦꯟꯒꯤ ꯆꯥꯛ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤꯗꯣ ꯁꯦꯝꯃꯨꯔꯅꯦꯕꯀꯣ ꯑꯗꯣ ꯃꯕꯥꯅꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯕꯥꯅꯤ ꯆꯦꯅꯦꯜꯗ ꯌꯥꯎꯔ ꯂꯩꯔꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯣ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯝ ꯌꯦꯡꯁꯟꯕꯤꯔꯣ ꯑꯗꯨꯝ ꯀꯣꯠꯂ ꯆꯥꯈ꯭ꯔꯦ